Mora sigise saba adum loisilaba mora oidoini aduga sigisina makhong di haptri makhong sida koigi tayar hapkadoini fazana chat launa ado mora sina saba hogolakpagi timing duni sigi somda leisina itlaga leiri singina pajeng kawe haire haidi mora sabagise lu sabagi organa lusing haidoini sumaina itpase ado sigise sumaina saba hogolakpagi do kamain sani habagi mawong su sigi haipet sumaina sarakpa oidoini aduga mayamna mora se chat lauba akanba di oiba aduga amalde offer piraga adum yonjaba mora oidoini aduna mayamna sigumba makalgi mora sing pambiba taragadi apamba size kaloinana adum haibirakpa yagani aduga adum logiba yagani comment section da karida thambiraga hana pau phongnaraga karamba number da phongnani haibana singmadu phongnaraga adumaina lawba khotpagi adum yani sigise aduga khara leiragadi yamna mayamna demand yam lakpa taragadi delivery gi service su laksagani ado hojik phawgi oinadi delivery gi se leijadri aduga adumaina delivery pibagi service su lakidoini yam demand leirakpa taragadi ado hojiki oina loisinjaraga amuk horen wai amuk namjarage matang sida ngakang horen mapung phana tharakpado aina ngakisi haibagi tamjado tamjaraga video sin matang sida ngakang muthatchari
다들 해. 다들 하고. Hongna. Ay, kasi kapo po sa mana ba? Ay, kapo mana ba? 오다 까보 오다. Dapoy ra.